mayam punamukpu khurumjari loina loina na mayam punamukta nolukna haijari madudi maitai mitaibu ST list channa ba honabada changthalliba khongjangsingi manung channa miss call campaign asisu saruk yabiu amadi mai pakhanbiu loina loina na lamdam asida laibiriba isilinaw khudingmakna miss call pibiduna aikoina khanjariba aikoina target tawjariba masing asi yaunana ba honabada azumdu saruk yabiu hojik makti internet ki khudong chaba hena mapung phana leitribanina hiram sigi maramda hena aware oibiraba isilinaw singnasu khangriba isilinaw singda haibiduna hairiba campaign asi saruk yaminasi imala ba kanbada ekoi punamaki thodang lei haibasi kawbidana soidana miss call pibiu ai number haijage 8732042511 amtanga hanna haijage soidana miss call pibiu 8732042511 ima leibak pu kanminasi ima leibak na yai phare khurumjari